Myanmar Nagagi lalhauba tarataruk Kachin Independent Army na overpower tawduna khulai ga konana fakre. Thasigi taraga nipanda Mizoram gi Naga miyamna namna khunda laitaduna leiriba Sagaing Division gi manung chanba Talama di Lungyan village ki manakta chenba Unai Turel gi na leiba Chanara Gate gi Nagagi lalhauba tarataruk masing yamnaba Kachin Independent Army nap overpower tawduna khulai ga konana fakre hairi just kay masidi my area operation ai dunida hairiba area du operation tawriba kamusing aduna madu hana leiba matamdu moi kenom da yana ramgani adagi yaktar ba kana kenom da yana oi ko aduna mani laluba haiba sidi yam lobo pot amani maramdi madu gi potu yana ri ngai leibani yana kana pera lakani lam loku pai tawriba area duna adumasi adum thoga leba phenomenon mani moigi ideological contradiction khare lerambi yai adagi moigi leriba MN object ka khena rambi yai hanagi adu hanagi agreement moi thajana daba khare lerpa yai dugi thopa issue ni masi adum lalo ba haibu pum siti masi magi natural magi process amane ko thoidong masi de da koina migi kenu to koina comment piru bugi su kenu leite adu tawu sidi lalo bagi masi thengnabum thopa mai kenu amane na adum thamjagi Maja aro bagi wang se koi headlines in the law kachage fibam phatraba Imphal cycle road athubada semjin biu Khundrapam kendra fauduna chatliba Imphal cycle lambi gi fibam ka hena sokchilakpana maram oiraga matam khara chatpa yanaba Khundrapam kendra development committee na Khundrapam kendra gi MLA gi mateng loinana semjin beloikre adubu hojik semjin liba asi kuina chatkadaba natte maram aduna PWD na athuba lambi asi semjin biu haina KKDC gi spokesperson nongthombam dizen na permission da phongdokre yam kuirabni ne amaru oi lambi ni semam thokuni kai leibuno paisa leitaba ra kai doino wari bo ko adu oirambi ai yam thuna semjam ba phai lambi phan bai sidi imphang gi wanate singang gi wanate sahar gi wanate lambi thong phan ba ade sing mai sing phan ba mai sing phan ba haibasi mi gi basic right ne ko ai na da sing manak te lei ba lambi di sing manak te lei ba mi di lambi kudu kutak te chalu sing thakanu mai nga nganu haibi yaroi adu puna makse sakhot pai si kaino sakhot pa haibasi Imphal nak pa la pa du nati ai gi lei ba pham du da ai ngon da tarka lei ba environment to ai gi kanu da akoi bu da mafam matam thu matam da yam immediate nit chado akoi di manana Imphal da phang matam duga ategi di kano da phang matam duga ni du khena dana magi darka leba sing adu phangan bagi magi management tu ne ba sakhot phari se adu kai da depend tawi communication hai buse one of the biggest role ne ba ko aduna hari badu lambi thong phan bai buse khoi ri phawa thaba amani yam thuna thabo lokhalaga semjal laga madu phaba lambi ma ohenba oisinu hai nai sumai thamse